Wangnongpok state ching the oriba startup pu hena khongjang yangsinaba kogi DG Saf 2.0 ngarang asi kogi chief minister Yumnam Khemchan launch tawkhre amadi Manipur na kogi Wangnongpok state ki achoba fida ama kan bakhakta natana Manipur gi chingi lamda ju startup ki program pakhatuna kogi chokot thawrangi matang de hena khumang yangsinaba gi jo koi officer sing da angamba thodang yamina si haina koi chief minister Yumnam Khemchan ju phongdo ro jamasi gi matana koi gi ching da ju chokot na bo khona ba amadi koi tampak sing da ju amadi ban north state ki manungda koi Manipur na hena growth leina ba startup ki matang da koi gi Yumnam Khemchan chief minister na sungarang launch to gi gi matang da koi gi masida ji da kana ba phanga kadori bra amadi youth ching da phanga kadori bu thabuk sigi matana kari karamba tongan ba thabuk thawum jing no habdu jamasi kari mo thamini gu Rakha startup ki program se am solve all India gi ba entrepreneur sing da young entrepreneur haitare ko inkhala iba id startup id magi keno du hodok pa ya jana ba mokoina loan noina natra grant noina haitare ko maside da moida khoi financial support ama moi pibagi program ne ko masina thawai yawa entrepreneur sing da di inkhalak pa entrepreneur sing da di masi yamna asa to we aba pot amadi oiba tawdo masi kayam sumna piribage kayam phajana chathari bage karmaina magi keno se karmai yengi ge haiba pochima koi yenghenbam di changba haidi mana sema yo project report sida magi incubation period Manipur da power businessman adu ne da tu magi adu taw tu mayam yaure da na ko mang fraud kai ponzi scheme gi type ta tawm kolom mayam mang re na ko du maina paisa si mang libra na tra paisa si kyam piri matam sana moine grant net pi ne na hai mayam ji thadok para kamai to ino ko hai masigi investigation amadi adumak darkar leiba ko madu madi dum tangai phada mathau ta ba du program sima haidi entrepreneur ama oina bagi tong ta masana masau thau pijana ba amadi mongon de expansion lakuduna atopa kharada su ko thau hojikti concept si change tawgre mausa di akoi government thawak phang bai se akoi government ki thawak phang ba si thawak phang bai hainara me ko hojikti isana isagi self akoi productive oiba magi any idea do obi ai any akoi gi keno do obi ai ko any field amada ko akoi gi masi human resource OBI natragana any resource amada ai isagi self sustainable oiba isagi hingbada changi batangai phadaba poching ase masi earn to bungamagadi madu akhoi thawak phangba haina akhoi gi min tawrane buko ada government gi thawak phangba adu officer oiba white color job clerk oiba natragana MCS IAS officer adu adagi wana tabada adu loi to thok kanda isana isagi leriba resource si narakan sida madudagi madu financial form da convert tawba ngamba haitare ko adugi potential du isada yaujaraga amuhana akoina mingonda adu adana government gi adu tawrudraga su aigi potential du namadugi self generate tawraga da potu oirakpa yaraga di hena phaba adu concept ti hujik thau phangbai adu nakanda chana grebo ko sai sa thau pija ba haibu posi madugi keno du da support to boina hujiki startup ki keno si tholokpa pot amane ko masi da akoina startup ki program se heta pangthoga heta entrepreneur masing hegal kada bunateba yes lady ba pose luri di aina sida thamjing ama kakti hauze Manipur da phajana business yang launa tawriba sakhala iba thabak piriba mayam sing ase masidai da startup ki kana basi kana phangba yawi haibasi akhoi query ama tawam sangi statistics ko aduga startup phangraba mising asina startup ki program phangraba mising asina business ka mai tawri haiba ma program sibudi phajare yare ko luri ba poti machine maram oiraga startup sina maram oiraga startup ki keno sidagi maram oiraga establish tawrakpa ko madudagi maduna keno ama oirakan sida akhoi success oirpa businessman se Manipur da kayam thoge haibase akhoi analyze tawum sange aduga phangraba mising ado startup phangrabagi startup ki khudong cha phangraba mi kana karmai leiri gi hana masigi keno masange aduna lepkadong neba hojiki magi program sigi success ki rate se hata startup phare adu tawre harga yaro hebko startup ki program sidigi kanaba phangraba samna hakanda khoina startup ki program si Manipur da mi sangwa phangreng khalasi for example mi sangwa ji karmai leiri or mi sangwa ji kari phiam de leiri then aduna tabada hojik lady business yang laung tawriba Manipur da entrepreneur kha tholaiba kaidabu mayam sing ase moi sing ase startup phangbra
aina ayamba interview da karida du comment da ai success or farmer da khangde amada khangde ngayo ko da interview myam singse government gi kano se di phangbagi wasi ma kaya itata debu ko masana masai keno tawo mana success or matung da lo lowi ko le haiba tongan bam ni ko atabada asi masana mas aduna takpadi startup haiba se vision amani but motivation masai self motivation masai self confidence to ne ya maru orise what am success oina hona bada entrepreneur oina hona bada idea mangon da masada masai self confidence leijaba aina to process soidana karigum kharadi taw ya gani haina masana thajaba leiba mi ado adu ne ba yamna maru orise adugum mi sing ado startup ki leriba magi kanbagi keno sida adugum missing du kanbara kandabra haibadu ne maru oidurudi startup ki program phaba phataba haibasi maduna lekadabani aduna kanda oina anova honorable chief minister laiba anova wai kemsan gi miyengdagi hairiba idea se leibudi leibiranguni ko adu masi ketang incorporate tawbiraga hairiba mayam sing my selection gi kari gi keno da hairiba mayam sing asi karmaina screening tawgani karmaina khangani mi sing ase adu hoji bawda khangra mi sing asina kayam kari business tawri karam kaida mui leiri ge haibase masi amtang khoigi reinvestigate ai tawhun janingi haina ai sumaina thamjage startup ki kari ko tangsi ame mari chumo phang ran thambir se aduga yam niom chumna chu tawbir kani su khali tawbir pasu oisonu amade hojik thabak phangdana leiriba jingsi da su not only white color job thiba khaktan natana isagi oiba private job amade entrepreneur amangamnaba honar padasu achoba saruk yana su okoi thodang pubir kani su khali badang